पाउसे यंफम पाउ खरा अपडेट तौजरी उमंग कन्नडब लेगाकना सिंगमिसिंगदा अहियनबा मियंग संगबा मथौ ताई मानी सरानामई तांपाकी मफमसिंगदा इसिंगी अवाबा मायुनरिबा अमदि जिंगदना तोइना लैंडस्लाइड थोकलिबा असि थोकदनबा महौसागी सक्तम कनबा तंगाई फदे मासिदा सिंगमी तमी अनि पुन थपक तौमिनबकी मथक्ता लेगाकनासु उमंगी मपाल तांगलगा हिंगलिबा सिंगमिसिंगदा अहियनबा मियंग संगबा मथौ ताई हाइना फॉर्मर एमपी मनी सरानामईना फोंदोखरे वाफम असी DFO कांगपोपी की मीटिंग मखदा सेव द रिवर फाउंडेशन माखन विलेज अथॉरिटी माखन यूथ क्लब 38 असम राइफल्स अमदी CRPF कैंप लाइतान पोकपिन पुन सिंधुना लियांगबै प्रोपसिंगने इरियांग गोइकी हाइना खंगनबा माखन तुरेन की औरपमदा पांगथोकिबा मास ट्री प्लांटेशन की थरोमदा माहना फोंदोकिबने थरोमदुगा मरी लैनना सेव द रिवर फाउंडेशन की एडवाइजर सोवरिबा फॉर्मर MP मनी चारानामैना हाई सिंगमिसिन हिंगबगी मरुओइबा लंबी असे उमंगी पोथोकता मपाल तांगलगा हिंगबा असिना मखोइना अहिन बसल गिदम उमंगसिंगबु उ हेना जानबा अमदे ममल तांगबु उ थानबा हुनबदा हाना हरम उ के जानतपा यावरे असिगंबा थौ असिना उमंग के लेपतना मांग थरपना तुरेल के इसिंग काउंसिलक्तना तंबाकता इसिंगी अवाबा मायोकनरिबने मासिगी मथक्ता सिंगदसु सही खुदिंगी लैंडस्लाइड की थौदोक असि थोकतना मियामदा खुदोंग चादबा के मायोकनरिबने mahausa ki saktam to honglaklib asi makhatan lahendana ba ching amasung tamda lairiba miyamna amato oina laminaba matam oire loinala lenga no sopebam sotan lairiba singmi singda ahian ba miyang changbi to makoida ahian ba economic packaging pibi ba mathau tai tharomadu da saru yakiba save the river foundation ki chairman jait siron ho nyomaina ai lupasina manipur gi maruiba turel ke kanna ba paikhalak ba ki manung channa ngasi makhal turel ki akoi bir chatriba tree plantation ki tharum asigom ba makatana manipur gi mapung kya leptana sathakegane miyamna section labadi numit tarani da COVID-19 laisat chandok pathing bai hagane karam siam miyamna section laba loina da lenga da pige COVID thengna ba kanglor ngak da salabade numit tarani da manipur da COVID-19 laisat asi chandok pathing bangam gari ain lang thapal assembly constituency gi MLA karam siam na fangdokre mahaki mapuk numit kamari leina standard Robert Higher Secondary School da Langthapal ESC ke ina hangdoklipa community home isolation center da leiriba positive baram ben met singidamak akhana basanglen bisa bagamari leina mahna hai haujak phawda Langthapal ESC ke ina COVID-19 positive boy pamioi lising amaga chamanga humpu sukre mioi yangkai humdana lekidre atop editorial ki kalam amada Kerala gi anoba education policy national education policy da ngadaba state policy semse India ki tongan pa state singi larik aiba ki chang asi Kerala na makok ta lei State asigi literacy rate asi kumza lising ani kunmatoi ki oina zada 93.21 lai laibaga asigi oina sahi khara ki mamang taki lai laisu ai biki sanga se state senge oina yengbada Kerala na aduma makok oiduna lage masina maram orki India ki oina lenga konda sanmil londa natragan lenga ki janglen charu ori pathaumi singda yengluru gasu Kerala ki mi kamaram hektum yarum gane masigi sumatak laibaga asigi khwadi ki phabam bhai loisang sing natragan awang batha ki mai tambam sang sing leibam thirak pada Kerala chitharamba yade asigumba phibam amma leijarabasu state asina laibak asigi oiba education policy asina tabam makhoi gi oiba to haiba education policy amanawna semdana chanan baukre laibak asigi oina di mamang sahi kumja lising ani kunda mai masin tambi kanglon da jamna singthani ngai oiba national education policy ama puthokrabani sahi kunthra mari ki tungda puthoki ba fajaraba policy adu akang ahi kyana jamna fajaba amari amasung singthana ba yabani haijargaso Haujak phaba atai state singdadi mapung phaba policy chanan bangamdre laibaka sanading tamba phangkraba matung kumja lising amga sa panu phoda laibaka segi ihan hanpo ena national education policy sem ki paduki matung kumja lising amga sa parmarfuga tarukta atoba policy amaga amuk sem laga chanan ke hariba policy adu kumja lising amga sa parmarfu trani thoida semdok semjen khara tawraga chanaduna lakhibane marumaduna mapung phaba policy adu di kumja lising amga sa parmarfuga tarukta pothoki ba adugi tungda Mamang Chai Unit Cabinet Ayapa Pikiba National Education Policy 2020 aduna oire. Pisak pikling ay digi huna kangdong parak labo pawag siyan katabang pating bayay amasung kangsin kadaba. Tamsin kadaba mahi masin gi kanglon asina ay gi mahi ruising maray pakliyap patanatana. Laibagas na karambang bigayda chalabagi aybadu tage. Handak putok liba education policy asi maruiba waram mga dajum pamwaraga siyambani. Waram mga adudi mipong kudimuta education panganba. Samara ba makal gi education panganba mipong kudimuta matik mayay layba education panganba. Laira ba ina kun ba kada na mipong kudimuta education panganba basong education asi accountability lehenba ayba asine. Sustainable development da jumpam warga semba policy amari ayna laura ba sujay.
Malemgi lebaksing asina yamna chawba knowledge ki society da khang haibagi khunai ama semba kaloina da wakal lausing da super power oina da bagi bandam ma su thamle mairoi sing adu makoi makoi gi tongan ba haising bri loina laijai lairiba haising basing adu pothok tu khangdok na ba policy asida yawe khangdok la ba policy adu ki matungina laik tambi ba curriculum asi hendok henjan jan gane mana mana pamba subject sing da mahima sing tambai hutong sa phangane graduation da kana kumba amana sahi amak laik tamla ka losen pasu ya gane madugi damak sahi amagi certificate pigani sahi ani tamlakan advanced diploma gi certificate phangane sahi hum tamlakan makha ba sahi amba research tabagi degree ama subhang baya bagi policy asida yawe policy asi gi makha da class 5 phawgi mairosin magi magi oiba mamalo da mahi tamhan gane hari basi class 8 phawba masagi lon da mahi tambagi aba so legane masina masa masagi mamalon hingan duna leiba da natana khunai da kana ba pigane adult education arga su khangna bandan formal education da hena miyang thamgadori matang asida panjanik bo wafam ti leba kasege anuba education policy asina tapa masidagi hena fajaba policy ama stena chemlaga san hanbagi tangai fadaba lai mai tamliba chahi noriba khang kodema sports ki masana amam compulsory wen tamhan gadabane masana status ki leba kasege sanap ki power house ne haibadu takpaga loinana malayum ki thakta sanaroi ki amram pothok ton leba kasege hena masak takpa ngamgane mai tamba haiba simaktabu larik khak tadam yang thamba yade sanabadasu vocational dasu miang thamgadabane lenga ki thabak tawraga hingani abo wakal thadok halaga masana masaba thabak pijaba ngamba miyoi puthopagi tangai fadaba lai masigi pandamasi phangnadaba leibak asigi education policy da tangjadaba manipur ki oiba policy ama semandenge atopa pau amadana congress na rss amasung bjp saikre india na ning tamlakiba sai humpudrama surakpagi thorum kya santana pangthongna na bhonar ki baga Congress na puari orba asobu pantu padu ningsem bagi thoram pangthong dan patongan ba thorang ba ya thokre Congress General Secretary Organization KC Pehnu Gopal haning thauka pada thokpa statement amada aige irai lai na ning tambatu phangki banate madugi sangla ba khongjatta Congress Party na British amasong masi ki tamthira ba miyut milai adu thengna ki badana tan Indian kudimak ning tamna ba amasong chamana ba khunai gi aran ba sing thongman adu ba sing chu thengna ke leiba kasi gi Ningtam Khongjang ihogi mayukta laikiba amasung matam aduda British ki nakanda laikiba despotic amasung autocratic oiba miyosing amasung organization kya marumna ikoi ki political amasung aikoi ki polity amasung democracy ki jumpham adumang makhatana singnare ngasi de masigi ningtamba asi lengdana thamnara ba amasung ngakna ba ikoi kudingmak ki thodang oire RSS losing basing aduna matam aduda British sing adugi mijang dalaiki amasung makoi ki pawmi sing Wahibani habisi auke pamatam dagi hauna Congress losing basing matam panabakta aikrabani aike Phegokta gi General Secretary Transport Torak pada janing daba pangtorakle Federation of Government College Teachers Association Phegokta na UGC ki tare suba and regulations 2018 chanhalu aina akan bakhongjang changchen ki ba matung laingna pe regulation chanhan ki ba namit khani ki matung da Phegokta gi General Secretary and Somren Robo Tamelong College to transport tawre haina order thola ki pada angak pa phawe loina da thawong asi oja sing da ning ba kahen ba amadi Phegokta gi media and loina da thawong asi oja sing da ning ba kahen ba amadi aina Phegokta gi media and publicity convener of press da thadorak pa zerol amada phangdorak le Phegokta na laisat manung da bhairoi sing asi gi damak online class na sim batau tu na men khana ba hona ki ba kya adu khangbidre aire China da thakara COVID-19 laina Laijet mafung phana control tawba haururaba matong India da yana na identify tawkiba COVID-19 ki aroba variant delta na amukana saiting piba aurak pati lebak adu ki economy da saiting piba aurak kre aire lebak adu da phongba media report singi matungin na delta variant na maram oerga lebak adu ki sarukhara da akan ba saiting piba aurak kra matung pot chai ki mamalsu ka henda tangkala kre mari lena balosang sin lebak adu da sandurak lipa hana da ki hena mapanggal kan ba laina laiset asiba control tawna na ba tabak kaya paikalabasu hauzumaki onati mai pakpa ngamdre Delta variant sandokpa haurak kiba mafam sing lengak nangalingai matamdagi haurak lockdown tausen grabasu travel history leida bamyo sing da Delta variant positive kan patheng darak padage mafam adu laiba asoba shopping mall sing thingjen hankre China gi khathang basaruk to orak lepi pebam asina miyamda chawna khudong chada bamayok nalle Kerala da journalist singa ukal singa umkhanagre press photographer amra case amra senaba aquis amki photo lawru badage Tiruvananthapuram gi district court premises the journalist sing amasung ukel sing gi marak to umkhanagre case adu IAS officer Sriram Benki Taraman amasung hakatinaba Wafa Firoz Kamari lainai Zahiani ki mamang da thoki lambi ki accident abada ju thaklaga kar
थौबदा KM Basir कौब जर्नलिस्ट अमा सिखिबगी थौदोकता भेन की तरामन 21 अमने थौदोक अदुगा मरी लेनना भेन की तरामन बो थबक्तगी सस्पेंड तौख्रबसु माक अमुखन मफम हंजनके 21 ani लाक्तबदगी केस अदुगी ट्रायल पमंगदा जैथोकिबनी निंगथौगाबन बिटा केस अदुगी 21 ani कोर्ट लाखे 21 ani लाको मतमदा बासिर न थबक तौखिबा सिराज दिल्ली की प्रेस फोटोग्राफर सिफाजी कोर्ट प्रेमिसेस द लाइखे सिफाजिन आई हनबद मांगना कोर्ट की थौलखिबा बेन की तरामन बो फोटो लौखि मदुगी मतुंगदा ओवाफा की फोटो लौखे खंगौदना पुलिस ऑफिसर मन मंगोंदा करी की मसा की आयबा याउदना नपीदुगी ओवाफा की फोटो लौरिबनो आइना हंकी अमसुम हाकी मरमदा हकलखे ngai ki manung da ukil kangbu amna mahak ko kwaisi laki amasung picture adu namduna delete tawon bagal hoinara mobile phone adu police da sinaki mioi kangbu amna mahak ko tathi tawena tawke bawadu tabada Kerala Unit of Working Journalists ki district president mafamwadila lakhe maka tarakpa atopa paw amadana suspend tawkraba police constable na journalist ama screwdriver na hanjin thindun atkre How given on Majing the Midki Midang the under Paris ki Kurnool district that have the suspend Totun Lady Police Constable Amana reporter Ama screwdriver Sinaduna Hanjin Tin Bada Lake Dre Hire Taudoga Mapin Uhoba Sakis in the local police the Kudak Pau Perake Nandian Kungang the Toki Patado to the Lake reporter to Kimaming Kesab Kawi and a police Napagloke Mag local electronic media Amada reporter when a tabak Tobani Ire Kesam nama from the police department ki senjat thumja kamari lena reporting tauki batau kama kamari lena police constable pan kata subaya suspend tauki bane haire mako suspend tahun ki bagi maram oriba reporter adu constable aduna arki bo oigani haina singnare laman khumbo ana constable aduna case po harki bane taudo adu ho basingna pau pirak padagi police officers na crime thokli bama from adu kudak ta sanction krabaso case po kanbadi gamkide Kurnool area ki superintendent of police Sudhir Kumar Reddy na like ita journalist atu ki asiba haksan thaudok thofom dagi manak na po hostel na pokat pata jaruk yake media person sing the wangang bada SB Reddy na ai suspend taudur like ba constable na mahaki mayam ba nani ko ba amagalau tunu dun local journalist atu arki ba hoigane constable atu na sathegi ba senja thumjagi thawong sing reporter atu na local media da phongdok tu na miyam da kangal bagi Malum dagi mahakpo arkibo oigani aike baral leire arba suspend torba constable ben kata subaya ki matak case aba file tawgre magi mayam ba nani ki matak su chap manap case pandun thijin bagi thabak chathare IPC ki section 302 ki makha damasin manau ani ki matak thijin ba aure aike haju pawba phangdana lotun le police constable da phagana police person singe team ani semgre Andhra Pradesh ki director general of police Gautam Sawang Kurnool district ki SP da akan ba instruction piduna Case asi the senior be acquis utu gimatak akan ba action lokana ba kangan ke Kurnool district le ribo journalist ngi ponsi da kudong tiba thogan dana ba police na akan ba thabak ba khale aina SB Sudhir Kumar Reddy na phongdoke Pakistan ki luxury hotel magi madak ta bok pokhai ba policeman ani sire taragani thoi sokle Pakistan ki Kuwait area da leba luxury hotel magi madak ta khamdun leba police ki bhena bada target tawduna sakhang da basina sati le ba bom ama pokhai han ki bada policeman ani sire aduga policeman Nepan jauh na miu taraga ni thoi asokapan mayuk na kre. Koita si Pakistan ki irang jam na kaliba khanok sup thang ba Balochistan province ke konong ni police na ahan bagi wana tizin ki bada bom adu motor bike amada pip thau na tamlam bani ai ba khang bangam le ai na Balochistan government ki wang haloi liakat sawani na phangdoke. Yamna sakti le ba bom adu pokarak pada manak nang na lambi da sadam pamiu mari asokapan mayuk na ke. Hotel manak ta khamdur le police ki mobile ban amada target thau na pokayan ki ba Boma dugi makhol manak nak pada leiba mapam sing nekhi aire security agency sing da thodok thok leiba mapam madugi akoi bada section hangak senduna mara leida sing adu phagan na akan ba operation sa thaki anusulia kana phongdoke sogra miu sing adu sar adugi civil hospital sing da pokatun laikanare boma dugi maset makai sing manak nak pada leiba building ki age thonga bade thongnau sing maset tana chakha hen ki anasu senior police officer lamana phongdoke thodok adu kana na sa thagi bano ai ba haujuk phabugi one group amata phongdora palaitre Province adu da Belos National Singi akan bi irang lairi makwana security force singa hek laitana target to dun bom pokhayan khiba amade bom pokhayan ba amadi nobai kapsin bagi thawung sing sa thari bamaram na handake thawdu adu su Belos National Singa sa thagi oigani hani singnare Pakistan government na Balochistan province ke national resource ke amrom hek laitana lokthok to loisina ba honari aina nationalist adu na maral siri bane thawdu adu Balochistan ki chief minister Jam Kamal Khan akan ba mongda condemn tawkre Maka tarakpa atoppa yamna nuwaitaba pau amadaso. Trak na takpada miyuni pan sire. Gujarat ki Amreli district da lambi ki mataida
tumduna laibam yu tara hena truck amana takpadagi yamdrabada miyu nipal sikre amasung miyu mari sokre ningthaugaban numit ki thogdok adu lei ki daba khuding ki imung dalupa lakh mari mari pigani hanas minister Bijoy Rupani na lathokre mahuwa tamda gari thorok ki truck driver adu ayuk pung ahumrom tabada Amreli district ki Sabarkundala tehsil na konba bada da beles da gari du kanton tawangam khide Begdem nipal adu thogdok thofum da kudakta sikhi miyu mari mangana phibam thina soke Begdem sing adu Sabarkundala hospital da pukhat ki sourcing ki matungina asok pasing ki manungda amalai khidre Thogdok adu bo thamoi chokna waba phongdok pagal loina minister na Begdem kadimaki imung sinda sel ki mating lupa lakh mari mari pikane aina lak thokre Torel mapal lagi asiba hakchang ani phangle Ngarang Lital police station ki manung chanba sana kethel khol ki makha thangbada leiba Ihang Torel mapal da irang Torel mapal da nupa ani ki asiba hakchang phangle aire Laikhidraba mi ani adudi sana kethel ki Totrizan kasung sahi kunthanga bathoi apokpa mothang kasung amasung naukso mi lungleng sahi kunga mapan apokpa laikhirapa Lightson lunglen kawi aire Police lagi phangba bauna hai Ngarang makhoi ani ki hasiba aksang asi sana kaithel khon gi makha thang badalaiba yang turel gi mapal da thengnar ki bani asi baksang ani mak pathapum tharamle makhoi ani mak tha asi gi bari dagi mayum dagi thok ki badagi thi bakhang da leir ki bani aire asi baksang postmortem tawna da bagi mak da janam smoke da thamkhre loinana mesi asi ga mari leina Lital police na case sama sulokale aire CSC hostel gi nauna saba building thugai khraba matong lupa lakh humphum doi lising kungani thoi lona lauthok lamle Nauna saba hairok ki CSC hostel asi sabul lorapa matung amuk kumza lising ani tara kanipan gi April thada thuga duna sanjapong onthok rapa matung lising ani tara kamapan ge February nipan da final bill lobagi ayaba pituna lupa lakh humphum doi lising kungani thoi asi kai thok lamba asida miam ngak tabagam de masida hairok kendra gi MLA na tumin laisil lamba asisu angakwa pogi aina social culture and education and sports development organization SESDO ki member Saikom singkai na phangtorakle ngasi hairok part 2 bazar da leiba SESDO gi office da hairok ke club daru ki mheching jaw apunba mifam ama pangthok to na hirama siki matang da komna khanna nai nakhi baga loina CIC hairok ki nauna sab building thugai ki ba adu miamna haunaru banai dana sido ki bani haina BJP hairok mandal na hairak pasi praja miham bolana lamjeng bane tawthok adu miamna khangba leite miamna yawru basu leite haina mifam adu da phangthok na ki aire Tokyo silver medalist Saiko Mirabai Chanu Paris 2024 Olympics da yaudaba yare report International Olympic Committee IOC gi executive board na committee asi gi oipa charter semdoklaba matong weightlifting amasung boxing discipline asi Olympic Games da ki lokthok pa yana laiba maram na Tokyo Olympic Games da India gi silver medal phangba ngamkhrabe Saiko Mirabai Chanu kumja 2024 da pangthokadorba Paris Olympic Games da sarugya yaroidaba gi phibam da lairi aina report amagi matung inda phangdorakle IOC na karigumba discipline ani asi Olympics da jawtana bagi semdorba committee asi gi charter atuna thaba koina sadharaklabadi India gi onedi Saiko Mirabai Chanu amade boxing the bronze medal phangba ngamkhrabi Assam dagi haukibe nupi boxer aruibe Lovelyna Borgohain su makhara career the Olympics ki Manipur local news YouTube channel performance una bagi khojaba du mangja yengri bokana mapathaga sari channel Tokyo Olympics Games luekraba matu Mirabai amade Borgohain ki bekete Paris Olympic Games ta makhoi makhoi na pangkiba medal sing adu dagi henkana gold medal phangna bagi akanba maungda sem jagari haina phongdoknar khrabane weightlifting masana asi doping case sing jamna toina thokpa maramna Paris Olympic Games da lokthok pa yabagi tanja lairi ana report sine makha tare IOC gi maikadagi executive board na korep laroklabadi discipline ani asi lokthok pa yari bane makha tarakba atopa pau amadana malida jihadi singna mioi nifu atkre awang malida authority na jihad leaders sing phajin ki bagi laman khomlakpo oina gunman singna aw uba mi da lawai kapsin duna attack to da jam da mioi nifu sikre ana pau gi chor sing aire tamthi baisa gi hingsa gi thokdok adu Irang jamna kalliba Mali, Niger amasung Burkina Faso gi lona ba mafam da thoki bane lamdamasta Islamic State lalhoba group kamari leina ba jihadi kya laire ganben sung do wata guna amasung karuk lamdam da lakto na makhoi jihadi ni hana masana masak tak sake matung da makhoi na mi sing da nongbai kapsin ki attack atu da mi amba masagi jum mamang da sikhi adu ka khara na mox da chat pada sikhi ana local officer lamana phangdoke Miat pagi tabak sa tarib asi sayul amagi mamang da Malian army na jihadi leader ani fakra pamatung dane leader ani adu wata guna amasung karu gi missing ni jamna kanna janing da pongdok padagi phaki bane maduna maram oriduna jihadi sina lamdam ani siki miam da tainrak pani haina thajare
Arabida content sing asigi marwai pau khara asi pau dam jariba Manipur local news YouTube channel amadi Facebook page asidagi yang video pun nama pathaga sari channel asan tom tak kanara badi subscribe to be reverse na subscribe to be like and share to suka bi kun nama po amukan athaga sari